ain gi mateng lowraga haibatare free movement ke chathanba yadabagi matangdasu gi leiriba ain kaina torokpa miyoi singdo dum logi mateng da dum thabak paikhatpa yare duga ngarang nan gi nongmai kapa ibazo oza sida su dum logi ain gi oiba matik chaba action thigat laga lokhat haningbagi apambasu adum lei oza swam tang se dadi kamain thaminingi haju phobu kyoina koi hek popular government semlaba matungda nongmai kapa puse tari banina sigi matang dadi kari step lokhat haningbagi apambadum leibibra hajukbo adum natragana makhoido tadabagi ra habdo ja kamai thamin akhigi handaki February yam yang have tar ko ji sanana hybrid ban yam thuna thabak khudingmak se hate Delhi da luminini ler matungda Manipur he yak tangmari da wasak loba noalaga no akhigi abor confidence loba adagi governance address yam thu khre ko masida khoina thamjaning bamna step amani ji khatang hena thuja haningi haibagi concept ama sanana thangal pire masi thangali se yan hamada khoina hoji phauta akhoi ngasi kadana phari kari to kanda kanana decision lowi to khoi khangde security advisor si akhoi kuldip singh na dum oiri aduga manipur yam luwamna akhoi sigi mayam sigi chairman se unified command hena ma unified command gi chairman sina hanadi chief minister oibani adubu sri evidence gi matamda police na wahengre padugi mayamdo hojik kanan urige haibado mana loksalabra kuldip sinu parabra haiba sina first decision oidoni kaigino hakada unified command gi chairman sina ngasai sanana hangibu duaina sida togadabni plus adubu akhoi de sida abadi lei public order haibase unified command gi abu public order se karana paigi state of na public order state subject na law order to hiding adubu constitution public order है इबे से दा public order से chief minister दा होजिक से chief minister home है officially चीज या कोई तादरिम अदुना होजिक से गोबिदास नो वगैरह अमन वगैरह officially white cap जाने responsible होये अदुना श्री white cap जादा मीटिंग मथक तौर पर काची दा होजिक फला कोई ताजब security की perspective अमा होजिक कितना वाद इब्रा मधु खल yang biu baru toksan biu hai apil lama kasigi ELITETV gi ngasi sanan hang pasida khoida ma hajaningi masi kari gi do hai batamda pot ama lama bada kari lege stability le gi hatari police se mathau phajna tawba FIR phajna tawba criminal phaba justice phajna pi base base chokhat pale ba abagi administration le bagi ni madugi khongthang do hoji khara tahu to biu adubu akhoi de yeng base akhoi gi yam ngai jawam na yam thina transparent accountable oi akoi anoba chief minister se aduna magi Facebook ta khangde abada khangde X ta khangde maduna yam thuna thagat pe de cc tawi yam na nuai plus yam active oi plus akoi gi yam phabamna sports ki sana ba mi sing je hanagi tamo binen su sports sana mini sport ki sana bi se yam discipline oi ba thabak ta yang chen ba physically mind yam clean oi ba adum wakalo namda lai banina plus akhoi sri khapchang ne yam ngai bamna hojik se clean image amada leibanina plus ma se acceptability and support khula chalaga changra kotan unaruba adu mem leibanina madugi kaido do kanara ba lauraga thabak se mathang lokhot pirau adu nongman sahi akui ina leila ru ba leina ama yam tu expect to bodo madu to bida step by step to bida kadi to san ma tam kan machine newspaper myam su thengnare masida khoina thamjani mamna IDP gi issue da khemchan gi challenge khemchan ko mini challenge je handaki dhan gobna pa ma tan 500 something crore aduga yum amam sabada 1.7 lakh crore na lakh na 1.7 lakh na yum amam saw habado madu masi yade masi asoi bani haiba ma thamba ma mathangi budget ta upgrade tawna ba center da push to ba darkar oi kari kilo haiba tamda ngasai hema sanan hangi bi khib duaina Churachampur adagi aside ilang nakpan hojin no mekapai ba iko aside le be yum mayam se masi je putug le bulldozer lo sangre hai be yum sing se 1.7 lakh na saw hai bi kamai nu oi doi no hai bu concept ama leiba aduda akoi da hai se yum ni sa doi ne aduda yum ama sabda 1.7 lakh no oi doi
repair gidi 1.7 lakh ya bi ko hapet ka ba kai ba ko adu yum ma sa ba 1.7 lakh te zero ma hinga pa pu yai 17 lakh so be yai adu mama pibi la ka kai ro da extraordinary circumstances te lakh gumne mayum su le tra badi makoi da madugi mathak ta hingna ba lambi amagi akoi da madu ba da hingna ba lambi ko ba su pi dri ba pa haidi suppose makoi gi macha masu mem do school amna tabak doi de ba academic type am ge lore matung da school lugi matu gi ma hongdoi ne aduna nongala sidong nei ba do mi oi bani ya roi aduna ma academic calendar ma financial calendar ma lo chadi ne mi oi bagi circle ma chadi ne winter summer swana chapa smaina aduna masigi calendar se type timing akoi expert committee amna idp sing se aduna idp sing se nahan ilaian governor gi speech lo sum yaw bani nahan akoi February 4 da hundred another 10,000 families habadi mili sili pu mari se hala ani adu mogi macha masu mayam dugi school gi arrange torabra adigi mokoi ba hala na yum du sarabra madugi plan di yaudri si da sum haibani aduna hojiki chele memor am gigantic am choba challenge amani sri wife khep chadna or se adigi abadi na haiba mayam no haina bada oibada mathayam saba अखोगी याब दुंगाइबा पोजीशन नते मान तोसे challenges ने तुमबा पु यार मोय अदुना होरपा कांसिदा हाइजलिबे याबसे मसी मसिना मथा सारमनी अदुबु अखोइना अनोबा एडॉप्शन बा पाबसे हौजि फौद याम थुदा तौरेको फेब्रुवारी दगा अदुबु हौजि फौद करी तौगे हबसे प्रेस कॉन्फ्रेंस तौदि ऑफिशियल प्रेस दि हांगी को ऑफिशियल प्रेस कॉन्फ्रेंस अखोइ थाइने चादा बिदा एनी प्राइम मिनिस्टर खगदे अदि चीफ मिनिस्टर खगदे ओरपसे अदुम Indian Prime Minister di address untuk toke masih foto ko di chini tabi apcha adum haini madu gitu ate de yang su aku social media da pilek su media interaction da media parcha me am khali se kari no ha media me hang ko taraga madu gi haiba ansaru khomna ba ready da su yai adu yam toida tawbada phagadi interaction tawbado masih ki channel ba apcha hangdo batu da adu mathak se resta ko da thamjabamna yam thura su khat tappa ma ngai ministry ki sai sanana hambi ki do khat tappa ka leiri portfolios per doctor tri portfolios doctor pa ka jida major challenge amna nemcha ki jendi hoji manipur da leite imphal da leite aduna file movement mem machat pa suppose cabinet meeting da adigi minister dugi approval yaw da di kamai tawni adi ma delhi da tanam file pura chat kadra madugi problem dagi distribution yam da sai portfolio distribution yam da sai amana ministry expansion ki problem amusu lai madu lora ka tawge ministry expansion da hoji yahan free hand se siwai kem chan da leite man haiba me adi khudingmak se delhi na loin adi leba ki chief minister amna tawgadab da delhi da tana da sum yadam ni na kana toxic aduna remote control gi sanaba keno man ba me yaw ba se masik phatte free full power PC madu ba fight to bagi adun problem fight to ba center ki leader ka su phai yana hon masih mani matam nan ab harsh way da ning de na tai tham